ꯑꯗꯨꯝꯅ ꯃꯃꯥꯡꯊꯣꯡꯗꯨ ꯊꯤꯜꯂꯝꯕꯗꯒꯤ ꯈꯥꯕꯗꯨ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯌꯦꯅ ꯈꯥꯔꯣꯝꯗ ꯆꯠꯂꯤ ꯃꯅꯤꯡꯊꯣꯡꯗꯨꯗ ꯑꯃꯨꯛ ꯊꯤꯜꯂꯨꯏ ꯒꯤꯠ ꯒꯤꯠ ꯅꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯏ ꯆꯥꯛꯁꯪꯗꯒꯤ ꯃꯅꯦꯒ ꯃꯆꯜꯒ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯏ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯏ ꯑꯩꯈꯣꯏ ꯗꯗꯥꯗꯨꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯀꯤꯌꯦ ꯀꯤꯌꯦ ꯇꯧꯔꯛꯑꯅꯤ ꯀꯗꯣꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯅꯪ ꯗꯗꯥꯁꯦ ꯅꯦꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯏꯀꯣ ꯊꯣꯏ ꯅꯦꯅꯦ ꯗꯗꯥ ꯉꯥꯏꯈꯤꯁꯤꯀꯣ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯉꯥꯏꯗꯣꯏꯅꯤ ꯅꯪ ꯗꯗꯥ ꯉꯥꯏꯕ ꯑꯣꯏꯅ ꯅꯦꯅꯦꯁꯨ ꯉꯥꯁꯦ ꯌꯥꯏꯊꯣꯛꯀꯗꯣꯏꯅꯤ ꯃꯗꯨ ꯇꯥꯔꯛꯄꯗꯩ ꯈꯥꯕꯗꯨ ꯍꯔꯥꯎꯖꯅ ꯑꯃꯨꯛꯀ ꯀꯧꯏ ꯊꯣꯏ ꯊꯣꯡ ꯍꯥꯡꯉꯣ ꯑꯩ ꯂꯥꯛꯑꯦ ꯅꯦꯅꯦ ꯑꯩ ꯍꯜꯂꯛꯑꯦ ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯃꯥꯂꯪꯗ ꯀꯧꯕꯒꯨꯝ ꯇꯧꯔꯤ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯧꯅ ꯇꯧꯏ ꯈꯪꯍꯧꯗꯦ ꯃꯇꯝꯗꯨꯁꯨ ꯈꯪꯕ ꯃꯝꯁꯤꯜꯂꯛꯏ ꯀꯥ ꯍꯦꯟꯅ ꯁꯥꯊꯤꯅ ꯏꯃꯨꯡꯗ ꯇꯥꯔꯝꯕ ꯃꯅꯦ ꯑꯃꯗꯤ ꯃꯆꯜꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯄꯨꯝꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯏꯃꯨꯡꯗꯨ ꯃꯤ ꯂꯩꯅꯗꯕꯒꯨꯝ ꯃꯩꯉꯥꯜ ꯑꯃꯠꯇꯁꯨ ꯊꯣꯔꯛꯈꯤꯗ꯭ꯔꯦ ꯈꯥꯕꯗꯨ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯖꯤꯜꯂꯛꯇꯕꯒꯨꯝ ꯇꯧꯔꯛꯏ ꯃꯪꯂꯥ ꯍꯥꯏꯔꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯥꯏꯕꯪꯂ ꯑꯃꯨꯛ ꯌꯦꯡꯖꯔꯕꯁꯨ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯕ ꯉꯝꯖꯗ꯭ꯔꯦ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯄꯥ ꯄꯥꯈꯠꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯌꯨꯝ ꯑꯀꯣꯏꯕꯗꯨ ꯆꯠꯇꯨꯅ ꯐꯛꯂꯥꯡ ꯑꯃꯗꯤ ꯊꯣꯡꯅꯥꯎ ꯊꯤꯟꯗꯨꯅ ꯃꯆꯜꯒ ꯃꯅꯦꯒꯕꯨ ꯀꯧꯏ ꯐꯅ ꯀꯨꯏꯅ ꯑꯗꯨꯝꯅ ꯃꯥꯅ ꯆꯦꯟꯗꯨꯅ ꯀꯧꯖꯕꯗꯨ ꯏꯃꯨꯡꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯂꯛꯇ꯭ꯔꯕꯗ ꯈꯥꯕꯗꯨ ꯃꯄꯨꯛꯅꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯛꯏ ꯀꯔꯤꯒꯤ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯍꯤꯡꯕ ꯃꯤ ꯑꯃꯅꯤ ꯊꯥꯖꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯐꯥꯎꯔꯛꯏ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯁꯤꯕ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯇꯨꯡ ꯍꯟꯅ ꯏꯃꯝꯃꯝꯅ ꯎꯔꯤꯕ ꯃꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯃꯗꯤ ꯃꯥꯡꯈꯣꯜꯒꯤ ꯑꯀꯣꯏꯕꯗꯨ ꯂꯩꯗꯨꯅ ꯌꯦꯡꯖꯩ ꯌꯦꯡꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯈꯖꯤꯛꯇꯪ ꯆꯠꯊꯣꯛꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯤꯠꯇ ꯄꯤ ꯏꯔꯥ ꯍꯧꯅ ꯅꯤꯡꯕ ꯀꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅ ꯅꯨꯡꯁꯤꯔꯕ ꯃꯌꯨꯝꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩ ꯑꯩꯁꯤꯕꯨ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯅꯦꯅꯦ ꯊꯣꯏ ꯅꯈꯣꯏ ꯑꯅꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯊꯣꯡꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯡꯗꯣꯛꯄꯤꯔꯛꯑꯣ ꯑꯩ ꯍꯜꯂꯛꯑꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯅ ꯀꯧꯕ ꯈꯨꯝꯂꯛꯇ꯭ꯔꯤꯕ ꯊꯣꯡ ꯊꯤꯟꯖꯕꯁꯨ ꯀꯔꯤꯒꯤ ꯇꯥꯕꯤꯗ꯭ꯔꯤꯕꯅꯣ ꯑꯩ ꯇꯁꯦꯡꯅ ꯇꯥꯏꯕꯪꯂꯛꯇ ꯇꯤꯟꯕ ꯌꯥꯗꯕ ꯃꯤ ꯑꯣꯏꯔꯕ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯦꯞꯂꯤꯉꯩ ꯅꯣꯡꯗꯣꯜꯊꯛꯇꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯇꯝꯅ ꯐꯤꯉꯧꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯕ ꯊꯋꯥꯏ ꯑꯃ ꯄꯥꯏꯊꯔꯛꯇꯨꯅ ꯈꯥꯕꯒꯤ ꯌꯨꯝ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯈꯥꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯛꯏ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯈꯥꯕꯗꯨ ꯈꯪꯄꯥ ꯄꯥꯈꯠꯄ ꯍꯦꯜꯂꯛꯏ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯂꯧꯕ ꯂꯥꯛꯄ ꯑꯁꯤꯕꯒꯤ ꯂꯥꯏ ꯑꯣꯏꯔꯕꯣꯏ ꯈꯜꯂꯛꯏ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯃꯥꯡꯈꯣꯜꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡꯗꯨ ꯀꯟꯅ ꯌꯥꯝ ꯊꯨꯅ ꯊꯤꯟꯅꯕ ꯍꯣꯠꯅꯖꯔꯕꯁꯨ ꯍꯥꯟꯅꯒꯨꯝ ꯃꯥꯅ ꯊꯤꯜꯂꯤꯕꯗꯨ ꯊꯣꯡꯗꯨꯗ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯈꯥꯕꯁꯨ ꯑꯁꯨꯝꯅ ꯂꯥꯎꯕꯗꯤ ꯂꯦꯞꯇꯦ ꯊꯣꯏ ꯅꯦꯅꯦ ꯅꯣꯏꯕꯨ ꯑꯩꯅ ꯀꯧꯕꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯦ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯅꯈꯣꯏ ꯑꯅꯤꯒ ꯀꯥꯏꯅꯕ ꯑꯩ ꯉꯝꯃꯣꯏ ꯅꯦꯅꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯗ꯭ꯔꯕꯁꯨ ꯑꯃꯨꯛꯇꯗꯤ ꯃꯄꯥꯜꯗ ꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯕꯤꯌꯣ ꯅꯦꯅꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯊꯋꯥꯏ ꯆꯥꯛꯅ ꯆꯦꯟꯊꯔꯛꯏ ꯀꯞꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯊꯣꯔꯛꯄꯗꯁꯨ ꯃꯥꯅ ꯎꯈꯤꯕ ꯑꯉꯧꯕ ꯊꯋꯥꯏꯗꯨ ꯆꯨꯔꯤ ꯇꯥꯐꯝꯗ ꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯥꯕꯗꯤ ꯐꯛꯂꯥꯡꯗ ꯇꯞ ꯅꯞꯁꯤꯜꯂꯤ ꯃꯅꯒꯟ ꯑꯗꯨ ꯑꯗꯨꯒ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯂꯠ ꯇꯧꯅ ꯂꯥꯎꯖꯩ ꯅꯦꯅꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯦ ꯑꯩ ꯆꯠꯅꯤꯡꯗꯤꯌꯦ ꯑꯩ ꯑꯁꯤꯕ ꯃꯔꯛꯇ ꯇꯤꯟꯅꯤꯡꯗꯤꯌꯦ ꯑꯁꯨꯝꯅ ꯂꯥꯎꯔꯝꯕꯗꯒꯤ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯊꯋꯥꯏ ꯑꯉꯧꯕ ꯑꯗꯨꯁꯨ ꯌꯥꯝ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯗꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯈꯪꯖꯤꯜꯂꯒ ꯁꯨꯃꯥꯡꯗ ꯆꯦꯟꯊꯩ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯕꯅ ꯎꯄ꯭ꯔꯥꯡꯅ ꯇꯨꯏ ꯑꯗꯨꯕꯨ ꯑꯅꯥꯕꯒ ꯆꯪꯗꯦ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯥꯅ ꯍꯧꯒꯠꯂꯤꯗꯨꯒꯤ ꯃꯅꯥꯛꯇ ꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯛꯅ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯥꯅ ꯆꯦꯜꯂꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯗꯨꯅ ꯂꯩꯔꯤ ꯋꯥꯕꯅꯁꯨ ꯊꯕꯠ ꯇꯠꯂꯦ ꯈꯥꯕꯗꯨ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯃꯩꯊꯪꯗ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯕꯦꯁꯄꯥꯗꯨ ꯊꯧꯗꯨꯅ ꯊꯣꯔꯛꯏ ꯍꯟꯗꯛꯁꯨꯅꯤ ꯃꯥꯅ ꯆꯠꯀꯦ ꯇꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯋꯥꯏ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯁꯥꯇꯕꯨ ꯍꯤꯡꯖꯔꯕꯗꯤ ꯈꯟꯅ ꯄꯥꯏꯈꯩ ꯊꯧꯏ ꯍꯤꯡꯅꯤꯡꯗꯕ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯄꯨꯝꯅꯃꯛ ꯍꯤꯡꯗꯨꯅ ꯂꯩꯅꯤꯡꯕ ꯉꯥꯛꯇꯅꯤ
asuk nungaiba nungsiba taibakpal asibu thadokduna karamna chatningani khabasu mathwaitabu malem asidagi chatrabadi haibagi wakhalda thawai magidamak chelibani khaba mana thauze haibagi wani mana thawriva lambi khudingdugi mayaiduda angawba thawaiduna adumak leptuna lambi thatpadi lepte thawaiduna thachilakliba matik khabasu leirak fauduna mathong maram amata khangdana pangthauda thawi leijaba thauna pumba khomjilaga mamai thangda khaba mahaktu leikidraba amaiba khunadugi lambida thawjilai kadomdagi karamna yausilaklibano khangjaba nate tungmang yengduna adumak thawjabani mana adum thawrakpana hojikti mayamna kinaraba khong thangjinadraba mapa fawba ayuk nungthil natrabadi chatnadaba leikidraba ahaladugi thongalda bespadu khamlare asumna mafam asi yorokpa matamdadi mahakki matungda koin inaramba angawba thawai adusu mangkhre amuk hanna thorakhidre adudagi khavdu sor khajik hondokcharga bespa adudagi kumtharaktuna amamba marak aduda akoibaduda sinba thungna koyeng yengi amamba athengba ahing oibna numidang saktaba kaujeng tinkang hangoina khongbagi makolsing yamna hauna akiba pokna tai mi changnadrava kuiravana makhal khuding uchek singna chaktaba inkhol amasu oiravani inkhol asi aduna ahing chaktaba thawai lakpi maku sekpi na chingba asongba maraktagi mamit iraw launa yenglamlaga hana leiramba mafam amadagi mafam amada paithokduna tonglaga khava mangonda amuk adudagi minam namlakwa inkoldugi akoivada leiriva yong oimi oitova amuba tamthikhrava thawai adusu asukpa kachin amadagi thoraklivadu uchek singduna tathak yengduna leiri uchi gumba atoppa pikpa samacha singna chatpagi thongalda makol khara sutai ahingi nungsitna masada yesinbagi ingbaga kaiga khavadu asum leplambadagi ahaldugi thongaldu lansinduna changai mana changlakliva dugi mayoknana leiramliva yumjawadu uvada khavatu chungi matik maya yamna kanwa mafam amagum masadu yamna hainadaba ma phaurai adumna leplingai yumjaw adugi yena khadagi yongdawna makhut makhongna leimaidu namlaga thawai ama thoraklivadu ahanbu ubudadi khavdi yamna ngakna karino khanna mamittu chongthokpa makhai yengduna leiri asum mayek sengna urakpadagi kokchawbi wangkai mi leinadraba yumjaw adugi mangkholda yamna thuna chongkhali adu koilaw lawi kana lege thongse ukta hangdokpiyo mana lawje haijabagi wani mi leinataba yumnina kananabu hangdokpirakani achikpa ahing aduda mana lawrivadu inkhol sigi yumlonava leiva yum kharanadi minil khol oina khara tanai mi makholni awafam tarab male khanna mateng pangba thorakpagi mahutta henadum thongnau singdu chetna thingbra lonbra amuk hanna yengnarga tuminna chek mok laudana leinakhi khavasu kai kiduna chelaga somok nei haibdu tawre yumjaw adugi sumangda amuba thawai aduna manam sutchut namduna khavagi khungul libugum tawrei ngayak asumna onthoknaga leirambadagi yumjaw adomda mai onsilai ure khavana mabu yengduna phaklangda napsinduna tasilaga leplibadu khavadu yamkina maya chiklaga thak niktuna lei amuba thawai adusu yongdawna leirambadagi taibang mi ubududa wangdrang wangna chapting tingna lepkhalai adudagi amuk mangkhol ka khatke honarei adubu angakpani amuba thawai adu karigumba amana chaina pibugum akiba mangkhol galoinana longna paithokhi adumna mana paithokhibudu ubada khavadu swai lawi saurava amuba thawai adusu amuk hanjilaktuna makhut sangdoklaga khava mabu chingthoklagi matagum saptrama tawrei adu pumnamak aremba tare maha khaktanate inkhol manungda minin manam namlakpa asidadi atopada leiriva phattaba lai mayamadusu mathang mareng thoraktuna khababu sagadobagi phan mangkhol chongkhatnava honarei adubu makhoisu chaina khol fawbugum loina lansilakpa ngamnade adubu lai phattaba maselgi oina khababu matomta chaningba haningbagi mayaina makhoi masel onsinarei amuva phattaba lai aduna atai lai phattaba singadubu tanaduna phuba koitan tanba mayam ama tawkhalai adumna tawrakpadagi inkhol adu pudruk ya gyanamta tade amukta takhidriva makhol ngaktani ngasidi inkhol asigi manungdagi thorakliba asi
ꯑꯗꯨꯝꯅ ꯅꯩꯍꯠꯄ ꯍꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯅꯥꯛꯇ ꯍꯧꯖꯔꯤꯕ ꯎꯖꯥꯎ ꯐꯥꯎꯕ ꯇꯦꯛꯄ ꯌꯥꯎꯔꯦ꯫ ꯎ ꯇꯦꯛꯄ ꯌꯥꯎꯔꯛꯂꯕ ꯑꯗꯨꯗꯗꯤ ꯇꯨꯝꯗꯨꯅ ꯂꯩꯅꯕ ꯎꯆꯦꯛꯁꯤꯡꯁꯨ ꯀꯥꯏꯗꯨꯅ ꯌꯥꯛꯅ ꯌꯥꯛꯅ ꯈꯣꯡꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯌꯨꯝꯊꯪꯅꯕꯁꯤꯡꯗ ꯃꯩ ꯑꯍꯤꯡꯕ ꯆꯨꯈꯠꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯅꯩ꯫ ꯈꯥꯕꯁꯨ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯊꯣꯛꯍꯧꯅꯕ ꯁꯨꯃꯥꯡꯗ ꯀꯨꯝꯊꯒꯦ ꯍꯣꯠꯅꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯐꯥꯅ ꯈꯥꯝꯕꯗꯧꯅ ꯈꯪꯐꯥ ꯐꯥꯔꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯀꯤꯕꯅ ꯂꯋꯥꯏꯁꯝꯗꯨ ꯌꯨꯡꯗꯦꯗ ꯈꯥꯛꯂꯒ ꯂꯩꯔꯤꯕ ꯈꯥꯕꯗꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯋꯥꯈꯜ ꯃꯥꯡꯂꯒ ꯑꯗꯨꯃꯛ ꯂꯦꯛꯊꯗꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯆꯪꯅꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯗꯅꯤ꯫ ꯑꯉꯛꯄꯅꯤ, ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯥꯕꯁꯨ ꯇꯔꯨꯕꯤ ꯈꯣꯏꯒꯤ ꯎꯀꯨ ꯑꯗꯨꯗ ꯐꯤꯕꯝ ꯆꯥꯗꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯂꯩꯀꯥꯏꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯥꯎ ꯃꯅꯝ ꯃꯅꯝ ꯆꯦꯟꯅꯗꯨꯅ ꯃꯅꯦ ꯏꯕꯦꯝꯃꯗ ꯄꯥꯎꯗꯨ ꯄꯤꯔꯨꯕꯒꯤ ꯂꯩꯀꯥꯏ ꯄꯨꯝꯕ ꯇꯤꯜꯂꯔꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯧꯗꯨꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤ ꯈꯔ ꯂꯣꯏꯅꯔꯒ ꯃꯌꯨꯝꯗ ꯄꯨꯈꯤ꯫ ꯑꯗꯨꯝꯅ ꯈꯥꯕꯅ ꯎꯀꯨ ꯑꯗꯨꯗ ꯇꯥꯔꯝꯕ ꯑꯗꯨ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯦ꯫ ꯆꯥꯕ ꯇꯨꯝꯗꯕ ꯊꯕꯛ ꯂꯩꯇꯕ ꯃꯌꯥꯝꯒꯤ ꯃꯊꯧ ꯑꯣꯏꯔꯔꯦ꯫ ꯀꯅꯥ ꯑꯃꯅ ꯊꯤꯅ ꯉꯥꯡꯅꯕ, ꯀꯅꯥ ꯑꯃꯅ ꯐꯖꯅ ꯉꯥꯡꯅꯕ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯂꯩꯀꯥꯏ ꯑꯗꯨ꯫ ꯃꯧ 5-6 ꯄꯨꯟꯁꯤꯟꯅꯔꯒ ꯃꯥꯅ ꯊꯣꯛꯄ ꯑꯣꯏꯔꯝꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯅꯔꯤ꯫ ꯍꯣ ꯑꯣꯛꯇꯕꯅꯤ, ꯉꯥꯎꯁꯤꯟꯅꯕꯅꯤ, ꯇꯧꯒꯦ ꯇꯧꯖꯁꯅꯨ, ꯈꯔ ꯈꯪꯅꯕ꯫ ꯑꯃ ꯃꯊꯦꯡꯕꯗꯒꯅꯦ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯕꯅꯤ ꯃꯗꯨ꯫ ꯃꯊꯤꯕꯣꯡ ꯃꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯇꯧꯖꯕꯅꯤ ꯌꯥꯝꯅ, ꯃꯃꯥ ꯃꯄꯥꯅ ꯅꯥꯎꯀꯣꯟꯗ꯭ꯔꯕꯅꯤꯅꯅꯦ ꯁꯥ ꯁꯥꯒꯩ ꯊꯣꯛꯄꯅꯤ꯫ ꯍꯣꯏꯅꯦ, ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯕꯅꯤ꯫ ꯃꯤꯁꯨ ꯄꯥꯈꯠꯇ ꯈꯠꯅꯕꯅꯤ꯫ ꯏꯆꯦ ꯀꯦꯊꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯀꯣꯏꯒꯦ ꯍꯥꯏꯌꯦ ꯃꯤ, ꯃꯥ ꯂꯨꯝꯕꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯏꯁ, ꯀꯔꯝꯕꯅꯣ ꯃꯥꯅ ꯀꯣꯏꯒꯦ ꯍꯥꯏꯌꯦꯗꯨꯕꯨ? ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯌꯥꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯣ ꯍꯥꯏ ꯋꯥꯅꯤ꯫ ꯍꯣ, ꯅꯨꯄꯤ ꯃꯆꯥ ꯑꯍꯟꯗꯨꯅꯤ, ꯀꯅꯥꯅ ꯌꯥꯕꯤꯗꯣꯏꯅꯣꯗ? ꯃꯤ ꯏꯪ ꯇꯞꯄ ꯒ꯭ꯌꯥꯟ ꯑꯗꯨꯛ ꯇꯥꯕ ꯑꯉꯥꯡꯗꯨꯕꯨ ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯆꯠꯄ ꯃꯉꯣꯟꯗꯕꯨ ꯃꯇꯤꯛ ꯃꯄꯥꯁꯨ ꯆꯥꯗꯦ, ꯑꯉꯥꯎ ꯑꯐꯩꯗꯧꯅ꯫ ꯍꯣꯏꯅꯦ, ꯏꯆꯦ ꯀꯦꯊꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨꯗꯤ ꯌꯥꯝ ꯆꯪꯈꯣꯟꯕꯅꯤꯅꯦ, ꯑꯇꯣꯝꯕꯤꯗꯨꯒ ꯃꯥꯟꯅꯗꯕꯅꯤ꯫ ꯃꯥꯅꯤ ꯃꯥꯅꯤ, ꯆꯤꯡꯂꯦꯝꯕꯒ ꯃꯥꯒꯅꯤ ꯌꯥꯝ ꯐꯔꯤꯁꯤ, ꯑꯅꯤꯗꯨꯗꯤ ꯂꯧꯈꯠ ꯌꯥꯗꯕꯅꯤ꯫ ꯅꯣꯏꯁꯨ ꯍꯥꯏꯕ ꯌꯥꯕ ꯄꯪꯍꯥꯏꯗ ꯍꯥꯏꯕꯤꯔꯦꯍꯦ꯫ ꯃꯤ ꯑꯉꯥꯡꯗꯨ ꯌꯥꯝ ꯐꯕꯅꯤ, ꯉꯥꯎꯖꯕꯩ ꯋꯥꯅꯤ꯫ ꯃꯌꯨꯝ ꯏꯪꯈꯣꯜ ꯃꯥꯅ ꯂꯣꯏꯅ ꯁꯦꯟꯅꯖꯔꯤꯕꯅꯤ, ꯌꯨꯝꯗꯩ ꯃꯄꯥꯜ ꯅꯤꯡꯊꯤꯅ ꯅꯨꯡꯉꯥꯏꯅ ꯊꯣꯛꯇꯕ ꯑꯉꯥꯡꯅꯤꯗ꯫ ꯍꯣꯏꯅꯦ, ꯑꯩꯅ ꯇꯥꯕꯗꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯇꯥꯏꯗ꯫ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ, ꯑꯣꯟꯊꯣꯛꯄ, ꯅꯈꯣꯏꯁꯨ ꯃꯍꯥꯒꯨꯟꯗꯥꯒꯤ ꯑꯉꯥꯡꯅꯤ꯫ ꯃꯥ ꯄꯥꯕꯤꯅꯕ ꯂꯩꯄꯣꯠꯇꯤ ꯉꯥꯎꯁꯤꯟꯅꯕꯗ ꯈꯪꯉꯦꯗꯅ꯫ ꯍꯣ, ꯑꯗꯨꯕꯨ ꯍꯥꯏꯕ, ꯎꯀꯨꯁꯤꯗ ꯃꯥꯕꯨ ꯀꯩꯗꯧꯔꯤꯅꯣꯕ? ꯑꯩꯒꯤ ꯋꯥꯗꯤ ꯏꯆꯥ ꯏꯁꯨ ꯍꯧꯔꯛꯈꯤꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ, ꯃꯤꯒꯤ ꯃꯆꯥ ꯅꯣꯛꯅꯕꯤꯗꯕ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯀꯂꯤꯗ ꯈꯨꯗꯩ ꯀꯪꯕ ꯅꯪꯗꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯕꯤꯌꯨ, ꯑꯩꯈꯣꯏ ꯅꯣꯏꯗ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯄꯣꯠꯇꯦ꯫ ꯆꯨꯝꯃꯤ, ꯀꯅꯥꯅ ꯈꯪꯕ, ꯑꯉꯥꯡ ꯑꯗꯨ ꯎꯀꯨꯒꯤ ꯂꯥꯏ ꯑꯗꯨ ꯑꯣꯛꯅꯔꯝꯕꯁꯨ꯫ ꯅꯈꯣꯏꯁꯨ ꯄꯪꯐꯠ ꯐꯠꯇꯅꯗꯤ ꯍꯥꯏꯔꯨꯕ ꯌꯥꯄꯣꯠꯇꯦꯗ꯫ ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯎꯀꯨꯁꯤ ꯂꯥꯏꯗꯤ ꯂꯩꯕꯅꯤ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ꯫ ꯑꯁꯨꯝꯅ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯅꯤꯡꯕ ꯄꯪꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯈꯤ꯫ ꯃꯤꯒꯤ ꯏꯃꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒ ꯁꯣꯝꯗ ꯀꯦꯊꯕꯤꯅ ꯏꯃꯨꯡ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯤ꯫ ꯃꯁꯥ ꯉꯝꯗꯕ ꯃꯃꯧ ꯑꯗꯨꯕꯨ ꯌꯦꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯊꯣꯛꯄ ꯀꯗꯣꯝꯗꯩꯅꯣ ꯄꯪꯂꯥꯝꯗ ꯂꯥꯝꯁꯤꯜꯂꯒ ꯀꯣꯠꯇꯨꯅ ꯂꯥꯎꯗꯨꯅ ꯉꯥꯡꯂꯤ꯫ ꯍꯣ, ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦ꯫ ꯑꯩꯗꯤ ꯂꯣꯏꯔꯦꯗꯀꯣ, ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯤꯒꯤ ꯃꯌꯨꯝꯐꯥꯎ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯀꯅꯥꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯣꯏꯅꯣ? ꯑꯣꯛꯈꯥꯛꯁꯨ ꯀꯟꯕꯖꯥꯠꯅꯤ꯫ ꯏꯃꯥꯏꯄꯦꯝꯃ, ꯉꯝꯃꯤꯗ꯫ ꯂꯥꯏꯒꯤ ꯃꯒꯨꯟ ꯆꯦꯜꯂꯤꯕꯤ ꯑꯃꯥꯏꯕꯤ ꯑꯐꯥꯎꯕ ꯐꯥꯎꯕ ꯍꯥꯠꯀꯦ ꯇꯧꯏ꯫ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ? ꯍꯦ ꯂꯥꯏ, ꯅꯪ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯄꯣꯠꯇꯦ꯫ ꯂꯥꯏ ꯂꯩꯀꯣ, ꯂꯥꯏ ꯂꯩ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪꯗꯨꯅ ꯀꯗꯣꯝꯗ ꯊꯣꯛꯇꯣꯏꯕ? ꯁꯤꯅꯤ ꯅꯥꯅꯤꯁꯨ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯗꯁꯨ ꯕꯗꯅꯥꯝ ꯆꯥꯔꯦ꯫ ꯊꯣꯡꯒꯥꯜꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛꯄꯨ ꯀꯩꯗꯧꯕꯒꯤ ꯈꯪꯗ꯭ꯔꯤꯅꯣꯅ ꯍꯥꯏꯅꯔꯝꯗꯣꯏꯅꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯊꯨꯡꯄꯛꯄꯤ ꯑꯃ ꯁꯦꯟꯅꯕꯗ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯥꯎꯕ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯈꯣꯡ ꯈꯨꯠꯁꯦ ꯃꯦꯆꯤꯟ ꯑꯣꯜꯂꯦ, ꯃꯦꯆꯤꯟ꯫ ꯃꯤꯒꯤꯗꯤ ꯃꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯦ, ꯅꯨꯡꯉꯥꯏꯕꯅ ꯃꯀꯦ ꯊꯣꯛꯑꯦ꯫ ꯊꯕꯛꯇꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯈꯨꯠꯇꯨ ꯁꯨꯝꯆꯤꯠ ꯑꯃꯨꯛ ꯄꯥꯏ, ꯏꯁꯤꯡ ꯍꯥꯞꯄ ꯕꯛꯀꯦꯠꯇꯨ ꯑꯃꯨꯛ ꯊꯥꯡ, ꯋꯥꯏ ꯇꯩꯅꯕ ꯑꯃꯨꯛ ꯄꯥꯏ, ꯂꯣꯏꯁꯤꯟꯕ ꯑꯃ ꯅꯥꯏꯗꯦ꯫ ꯀꯥ ꯍꯦꯟꯅ ꯃꯣꯠꯄ ꯃꯐꯝ ꯑꯃꯨꯛ ꯊꯦꯡꯅꯔꯨꯔ ꯃꯥꯜꯂꯦ꯫ ꯎꯔꯥꯎ ꯊꯔꯥꯎꯕ ꯑꯃꯨꯛꯁꯨ ꯍꯧꯔꯛꯏ꯫ ꯏꯁ, ꯍꯔꯤ, ꯑꯣꯟꯊꯣꯛꯅ ꯃꯣꯠꯂꯝꯈ꯭ꯔꯦꯗ꯫ ꯃꯁꯤꯕꯨ ꯁꯦꯡꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯑꯩꯁꯤꯕꯣ꯫ ꯉꯝꯖꯗ꯭ꯔꯦ, ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯊꯛꯇ, ꯏꯍꯨꯠ ꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯍꯣ, ꯅꯥꯕꯤꯔꯅꯣ, ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒ ꯅꯥꯕꯤꯔꯨꯔꯣ꯫ ꯉꯝꯖꯗ꯭ꯔꯦ ꯁꯦꯕꯥ ꯁꯦꯕꯤꯒ ꯇꯧꯕ꯫ ꯃꯧꯅ ꯃꯅꯦꯝ ꯑꯣꯜꯂꯦ, ꯃꯅꯦꯝ ꯑꯩꯅ ꯃꯤꯅꯥꯏ ꯑꯣꯜꯂꯦ꯫
ꯌꯨꯝꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯔꯦ ꯉꯁꯥꯏꯗꯒꯤ ꯐꯤ ꯁꯨꯔꯨꯕ ꯇꯔꯨꯕꯤꯗꯨ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯐꯧꯅꯕ ꯊꯣꯔꯛꯏ ꯐꯤꯗꯨ ꯐꯧꯅ ꯐꯧꯅ ꯇꯥꯅꯤꯡꯗꯕꯅ ꯈꯨꯝꯕ ꯍꯧꯔꯛꯏ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯌꯨ ꯍꯦ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯎꯔꯣ ꯍꯥ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯎꯔꯕ ꯏꯅꯦꯝꯄꯣ ꯇꯥꯏꯅꯔꯛꯑꯣꯅꯦ ꯏꯃꯥꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯒꯦ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯕꯨ ꯃꯀꯦ ꯁꯦꯝꯂꯒ ꯂꯩꯕ ꯏꯃꯥꯅ ꯀꯩꯗꯧꯔꯒꯦꯕ ꯎꯔꯥꯎ ꯊꯔꯥꯎꯔꯤꯁꯦ ꯇꯥꯅꯤꯡꯉꯤ ꯈꯪꯗꯦ ꯇꯥꯅꯤꯡꯗꯦ ꯈꯪꯗꯦ ꯌꯨꯝꯁꯦ ꯅꯊꯟꯗ ꯂꯩꯕꯗꯤ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯇꯔꯦꯠꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯁꯦ ꯃꯁꯤꯗ ꯏꯃꯥꯅ ꯃꯤꯁꯤꯡꯁꯤ ꯇꯨꯃꯤꯠ ꯀꯥꯡꯗꯧꯅ ꯎꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤꯁꯨ ꯅꯥꯀꯣꯡ ꯄꯥꯜꯂꯤ ꯇꯥꯅꯤꯡꯕ ꯇꯥꯅꯤꯡꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯈꯟꯕꯤꯗ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯆꯤꯡꯅ ꯄꯣꯊꯥꯕ ꯍꯥꯏꯕꯗꯨꯃ ꯐꯪꯗ꯭ꯔꯕꯅꯤ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯈꯩ ꯉꯥꯡꯉꯦꯕ ꯍꯦ ꯅꯪ ꯉꯁꯤ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯝꯇꯠꯇꯅꯅꯦ ꯂꯩꯊꯣꯡ ꯄꯛꯄꯤꯁꯤꯒ ꯄꯨꯟꯅ ꯇꯥꯔꯒ ꯂꯩꯃꯤꯟꯅꯅꯤ ꯏꯃꯥ ꯅꯪ ꯑꯗꯨꯒꯤ ꯋꯥꯉꯥꯡꯗꯣ ꯇꯧꯅꯨ ꯍꯥꯏꯕꯅꯤꯗ ꯏꯅꯝꯃꯁꯦ ꯏꯃꯥꯒꯤ ꯅꯃꯧ ꯅꯨꯄꯤꯅꯤ ꯅꯆꯥꯒꯨꯝꯕꯤꯅꯤ 이마수 ꯃꯧ ꯑꯣꯏꯔꯝꯕꯗꯒꯤ ꯑꯁꯨꯃꯥꯏꯅ ꯃꯄꯨ ꯑꯣꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯒꯗꯧꯔꯤꯕꯅꯤ ꯏꯅꯝꯃꯁꯦ ꯃꯥꯒꯨꯝꯕꯤꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯧꯔꯤꯕ ꯅꯃꯪꯗ ꯐꯥꯎꯃꯪꯉꯨꯅꯨ ꯁꯨꯡꯑꯣꯏ ꯍꯦꯛ ꯑꯣꯏꯔꯣꯏ ꯈꯪꯉꯦꯗꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯅꯪ ꯅꯥꯔꯀꯥꯟꯗꯅꯦ ꯏꯅꯝꯃꯗ ꯍꯦꯛ ꯁꯦꯕꯥ ꯇꯧꯍꯜꯂꯕ ꯌꯦꯡꯉꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯆꯥꯅꯕꯗꯨꯗꯅꯦ ꯍꯨ ꯍꯥꯞꯇꯣꯏꯅꯤ ꯅꯣꯡꯃꯇ ꯏꯅꯝꯃꯁꯤ ꯅꯥꯔꯤꯁꯦ ꯍꯟꯅ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯏ ꯍꯥꯏꯒꯠꯂꯛꯀꯦ ꯇꯧꯏꯀꯣ ꯏꯃꯥꯒ ꯑꯃꯠꯇ ꯈꯥꯛꯇꯅ ꯃꯆꯤꯡ ꯐꯨꯗꯣꯔꯛꯀꯅꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯒ ꯑꯣꯏꯔꯝꯕꯗꯤꯅꯦ ꯅꯁꯝꯗꯨ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯗꯠꯀꯗꯕꯅꯤ ꯏꯃꯥ ꯅꯪ ꯐꯨꯒꯦꯗ ꯍꯥꯏ ꯃꯆꯤꯟ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯀꯟꯕ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯒꯦ ꯐꯨꯕꯤꯔꯣꯍꯦ ꯐꯠꯇ꯭ꯔꯤꯗꯨꯅ ꯃꯤꯉꯣꯟꯗꯒꯁꯨ ꯐꯠꯇꯦ ꯀꯥꯏꯁꯨ ꯈꯪꯍꯟꯅꯤꯡꯗ꯭ꯔꯤ ꯃꯥꯜꯂꯦ ꯍꯣ ꯏꯃꯥ ꯐꯠꯇꯕꯤ ꯃꯅꯦꯝ ꯐꯠꯇꯕꯤ ꯃꯧ ꯑꯣꯠꯕꯤ ꯐꯠꯇꯕꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯑꯩ ꯈꯨꯠꯇ ꯁꯣꯏꯗ ꯁꯤꯔꯅꯤ ꯍꯣ ꯁꯤꯖꯔꯒꯦ ꯏꯃꯥꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛꯅꯦ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩꯌꯦ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯅꯪ ꯍꯣ ꯑꯣꯟꯁꯤꯟꯅꯕ ꯇꯨꯀꯠꯆꯩ ꯏꯃꯥꯅꯦꯒ ꯍꯥꯏꯖꯅꯤꯡꯗꯦ ꯂꯦꯝꯕꯤꯗꯨ ꯊꯣꯔꯛꯇꯨꯅ ꯑꯅꯤꯗꯨꯅ ꯂꯥꯎꯅꯔꯤꯕꯗꯨ ꯈꯥꯝꯂꯛꯏ ꯑꯁ ꯑꯉꯥꯡ ꯃꯆꯥ ꯅꯆꯤꯟꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯉꯥꯡꯕꯗ ꯑꯗꯨꯝꯅ ꯈꯨꯝꯃꯤꯗꯨꯕꯨ ꯆꯦꯡꯖꯥꯏꯐꯝꯗꯨ ꯀꯥꯏꯒꯤꯔꯣ ꯅꯪ ꯍꯥ ꯇꯔꯨꯕꯤ ꯌꯥꯝ ꯐꯠꯇꯦꯅ ꯂꯩꯔꯤꯕ ꯃꯃꯥꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕꯗꯗꯤ ꯃꯥ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯗꯨꯕꯨ ꯃꯆꯦꯒ ꯑꯣꯟꯁꯤꯟꯅꯕꯗꯤ ꯇꯁꯦꯡꯅ ꯇꯨꯀꯠꯆꯕ ꯄꯣꯛꯂꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯝꯗꯅ ꯄꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯧꯖꯤꯛꯀꯥꯟ ꯃꯆꯦꯕꯨ ꯃꯥꯅ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯍꯩꯅꯗꯦ ꯑꯗꯨꯅ ꯊꯋꯥꯏ ꯁꯅꯥꯒ ꯃꯆꯦꯒ ꯃꯔꯤ ꯂꯩꯅꯔꯝꯕꯗꯨ ꯈꯪꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯁꯨꯛꯉꯥꯡ ꯉꯥꯡꯅꯗꯦ ꯇꯨꯝꯕꯁꯨ ꯃꯥꯗꯤ ꯆꯥꯎꯕ ꯁꯦꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯗꯨꯝ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯕꯅꯤ ꯃꯕꯨꯡ ꯆꯤꯡꯂꯦꯝꯕꯅ ꯑꯇꯣꯞꯄ ꯐꯃꯨꯡꯗ ꯇꯨꯝꯃꯤ ꯂꯦꯝꯕꯤꯁꯨ ꯀꯦꯊꯕꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯃꯑꯣꯡ ꯃꯇꯧ ꯃꯅꯥꯎꯅꯨꯄꯤꯅ ꯃꯥꯕꯨ ꯇꯨꯀꯠꯆꯩ ꯍꯪꯒꯣꯏꯔꯒ ꯈꯪꯄꯣꯠꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯃꯉꯛ ꯍꯥꯏꯒꯠꯂꯒ ꯂꯩꯔꯤꯕꯅꯤ ꯇꯔꯨꯕꯤꯒꯤ ꯃꯇꯧꯗ ꯀꯦꯊꯕꯤꯗꯨ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯃꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯒ ꯑꯣꯟꯅꯔꯛꯂꯕ ꯈꯪꯗꯦ ꯃꯥ ꯍꯦꯛ ꯉꯥꯡꯅꯕꯗꯅꯦ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯂꯦꯝꯕꯤꯅ ꯏꯃꯥ ꯌꯥꯔꯦꯁꯦ ꯂꯥꯎ ꯈꯣꯡꯕꯗ ꯋꯥꯔꯝꯃꯅꯤ ꯆꯥ ꯍꯥꯟꯅ ꯑꯝꯇ ꯊꯛꯁꯤ ꯂꯥꯛꯑꯣ ꯄꯥꯕꯨꯡꯁꯨ ꯉꯥꯏꯔꯒ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯂꯦꯝꯕ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯀꯦꯊꯕꯤꯅ ꯆꯪꯂꯛꯄꯗ ꯂꯦꯝꯕꯅ ꯋꯥꯔꯤꯅꯤ ꯊꯛꯎ ꯆꯩꯈꯥꯏꯔꯤꯔ ꯂꯣꯏꯁꯤꯜꯂꯤꯔ ꯈꯪꯗꯕ ꯊꯕꯛ ꯈꯨꯇꯧꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯩꯊꯣꯛꯂꯒ ꯆꯥꯗꯨ ꯊꯛꯏ ꯋꯥꯔ ꯃꯥꯜꯂꯦ ꯇꯁꯦꯡꯅ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯀꯔꯦꯝꯅꯕꯗꯨ ꯈꯨꯝꯂꯛꯇꯦ